Matamgi Manipuri Wari channel asibu tabiriba khwai pomnamakpu taram nokjari ngasi sum hausago Ojagi Lamhenbi humphumanga saba tangkak amo puduna lakjari mayam punna taminarasi laijiki wadu tabada punsibado gan khangta tai sor masang hondoraklaga laijiki laibaktuda phachupladuna nungmi hairakli ngamisidi laijaso mamitu yam thuna pangthoraklaga damchana sum naksilakpaduda aidi ngamdraba malure anga sidi berani he geduso thamoise control tawba ngamdre accident thokdong male sidi punsibana haido gyan menta de laijado mathong maram khangdabe sum khomlakni gari thawbada gyan tana thawdade accident thokna haban aduna damchaso brake phajana phaba darkar oi laijagi wadu tabada punsibado thik thik kanokladuna mamaidu tapna lei thorakli laijusu punsibada tingak yengli punsibaso kari khalakpano khangde tumlambado phuk hawgalaga prap chatkri punsibana wahai amata hairamdabi chatkebaduda laijado pakhatna punsibu kawrakli damcha kaidano punsibado khumlakti upu hangma makholdi tai punsibana upu hangma makhol tabaduda laijaso phamungdagi phanchong tharai taping chen thorai punsibagi tungda leplatuna kaigino damcha upu hangduba punsibasu laijana pirakiba phiga tanan hapa bottle duga dai duga puthorai laijaso punsibana pariba posingduda munnenglanga nokfeta orduna bottle se yam nungsi damcha si mayam siga asuk sang madam se naminar ini aigidi yumda loina lehawri punsibaso upudu thong thingjilaga mamaidu tapna lei thorakli aduga phiduna laijada inbirakli laijaso phiduda munnengladuna damcha phi suraga ikhoyani na phamina kibado ningsingdro ningsingi bottle sida yawba tanan mayamdudi loina sikri laijasu bottle duda yingladuna as damcha bottle se uraga aina sumangna tanan phabada ningsinglai punsibado nokfit ka tawaduna namituda nangna tawgudu bottle se uba kuding ningsinglaga isa khangda khangnu no ibani laijado makhutuna majenu khamladuna khangnu nokli punsiba salai jige lengjabduda lengon biraduna tumurasi thingi wahai se hairaga phamang manakta posin birakli phamangduda lepladuna kakhalusenga ekangkal tharagi ai thagi damcha mi nupagi seba tawdungni yare he kanana haino chapmane ko ai sum tharagi nanga khalo sebari maini ko akhoi lemsta se asi hairaga laijado amungna tapna ka khatkre punsibasu kangkal du thana nangna aigi thomiri ba mingse onthokna yamkrida laijasu yam haising ka sana na khomlakli akhoi di ming phajaba thon mane damchari ming ati bangak tane engona thonbiri se punsibasu kangkal do yepsina sum khomlakli jutjaba ming thon de se nungsibe henman bagini laijado punsibaromda mamaido onsilaktuna tumlaga aduna bo aishu athiba ming kawrso nongmata samriduni punsibadu blanket jinkhalaga tapna dum tharai aduga monduna laijaga maga ki meida thamli laijado mamilau thoroklaga monduda ingangak ningladuna henjana ba tawri damcha asi hairaga blanket machi amana laijada tapna supirai laija sunok fetawraga makut ani tuna blanket tu pairaga masadu haifet lengbada punsibagi makhongda haifet tingi punsibaso laijada khanging khalai laijada punsibani yinglakpaduda masada ithak thakatna soiki baina damcha wahai se hairaga laijado makotu tingthoraklaga punsibagi masada haifet thingnaga yam thuna laiba katli punsibaso wahai mata haidana pukhawgalaga laijagi makhongduda tap payarduna kaigino khongsa sayamna inglisina laijado punsibadi ingtharaklaga magi karno sum khumlakli khangdi damcha sadabagi oramgani mathau ilai leitana khongduna inglido punsibado laijagi khongya mapaduda khongrai chalaga phamlatuna nangni ngangthorokpasi karan ngakta henbaga nangale minardi pungba chagadawni laijado ahanga sardana akhoi henbadi matai mai gam sanabani laijada henba kaina hairakpaduda punsibado tik kanokladuna ibema nangni henba kawbasidi henbadu tardi o khonga kapani upai leite kapatawani
ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯅ ꯂꯥꯏꯖꯒꯤ ꯃꯈꯣꯡ ꯌꯦꯠꯇꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯥꯡꯒꯠꯂꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯂꯥꯏꯖꯒꯤ ꯈꯣꯡꯌꯥꯗꯨ ꯅꯥꯟꯕꯤꯔꯛꯂꯤ꯫ ꯂꯥꯏꯖꯗꯤ ꯇꯨꯝꯂꯝꯕꯗꯨ ꯂꯣꯡꯅ ꯍꯦꯛꯇ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯄꯨꯟꯁꯤꯕꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯑꯩꯅ ꯁꯣꯝꯗ ꯈꯤꯇꯪ ꯊꯦꯡꯕꯗ ꯂꯥꯏꯕꯛ ꯀꯠꯂꯒ ꯗꯥꯝꯆꯥ ꯅꯪ ꯇꯧꯔꯤꯗꯨꯅ ꯀꯔꯤ? ꯄꯨꯟꯁꯤꯕꯗꯨ ꯀꯩꯁꯨꯝ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯍꯧꯒꯠꯂꯛꯏꯗꯨꯅ? ꯑꯝꯇ ꯇꯨꯝꯊꯣꯛꯁꯦ, ꯅꯈꯣꯡ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯪꯂꯗꯤ ꯌꯥꯔꯔꯣꯏ, ꯁꯥꯟꯒꯦ ꯇꯧꯕꯅꯤ꯫ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯗ ꯅꯨꯡꯁꯤꯅ ꯌꯥꯝ ꯉꯟꯅꯒ ꯌꯦꯡꯂꯗꯨꯅ ꯈꯨꯅꯨꯡꯁꯤꯗꯣ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯈꯨꯅꯨꯡꯁꯤꯗꯣ꯫ ꯂꯥꯏꯖꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯇꯨꯝꯊꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇꯨ ꯂꯥꯏꯖꯗ ꯌꯦꯡꯅ ꯂꯥꯏꯖꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯁꯥꯟꯅꯕ ꯀꯟꯅ ꯅꯥꯟꯕꯤꯔꯤ꯫ ꯂꯥꯏꯖꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯍꯌꯦꯡꯋꯥꯏꯐꯥꯎ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯃꯣꯏ ꯑꯣꯖꯥ꯫ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯉꯥꯡꯃꯆꯥꯕꯣ꯫ ꯗꯥꯝꯆꯥ, ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯀꯦ꯫ ꯑꯩꯅ ꯌꯥꯝ ꯉꯥꯎꯖꯕ ꯏꯁꯩ ꯑꯃ ꯂꯩꯌꯦꯕ, ꯏꯊꯟꯇ ꯇꯨꯃꯤꯟ ꯉꯪꯖꯕ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯀꯣꯛꯇꯨ ꯅꯣꯝꯂꯗꯨꯅ ꯁꯛꯂꯣ, ꯑꯗꯣ ꯃꯇꯦꯛꯇꯤ ꯁꯛꯄ ꯌꯥꯔꯣꯏ, ꯁꯛꯅꯤꯅ ꯁꯛꯑꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯛꯀꯗꯧꯅꯤ꯫ ꯍꯣꯏꯕ, ꯅꯨꯄꯤꯒꯤ ꯏꯁꯩꯗꯤ ꯅꯠꯇꯦ, ꯅꯨꯄꯥꯅ ꯁꯛꯄꯅꯦꯕ, ꯑꯩꯅ ꯇꯥꯔꯤ ꯃꯈꯩ ꯄꯦꯟꯗꯕ ꯍꯟꯖꯤꯟ ꯇꯥꯕ ꯏꯁꯩꯅꯦꯕ, ꯑꯁꯤꯒ ꯑꯅꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯍꯣꯏꯅꯦ, ꯅꯨꯄꯥꯅ ꯁꯛꯑꯁꯨ ꯅꯨꯄꯤꯅ ꯁꯛꯑꯁꯨ ꯄꯥꯝꯖꯕ ꯏꯁꯩꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ, ꯁꯛꯂꯣ ꯇꯥꯔꯒꯦ, ꯑꯗꯣ ꯅꯣꯡꯗꯤ ꯀꯧꯊꯔꯛꯀꯅꯨꯀꯣ꯫ ꯂꯥꯏꯖꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯅꯥꯎꯒꯗꯨ ꯑꯍꯝꯒ ꯇꯧꯔꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ ꯏꯁꯩ ꯃꯇꯦꯛꯇꯨ ꯁꯦꯝꯗꯣꯛꯂꯒ ꯁꯛꯄ ꯍꯧꯔꯛꯂꯤ꯫ ꯅꯛꯅ ꯁꯥꯠꯂꯨꯀꯣ, ꯅꯛꯅ ꯂꯩꯌꯨ, ꯇꯥꯕ ꯐꯪꯍꯜꯂꯣ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯗꯣ, ꯂꯩꯅꯝ ꯌꯦꯟꯈꯤꯅꯨ ꯂꯝꯂꯥꯟꯕ ꯀꯅꯥꯗ, ꯅꯨꯡꯁꯤꯕꯗꯣ ꯅꯪꯒꯤ ꯑꯩꯒꯤ ꯑꯣꯏꯍꯜꯂꯣ, ꯅꯨꯡꯁꯤꯕ ꯀꯧꯕ ꯃꯥꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯁꯦ, ꯀꯜꯂꯤꯗꯀꯣ ꯄꯥꯈꯪ ꯊꯃꯣꯏꯁꯦ ꯂꯩꯇꯥꯍꯟꯗꯔꯦ, ꯑꯣꯏꯔꯕ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ, ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤ꯫ ꯄꯨꯟꯁꯤꯕꯗ ꯅꯛꯃꯤꯒ ꯇꯧꯔꯗꯨꯅ ꯏꯁꯩ ꯂꯣꯏꯗ꯭ꯔꯤꯀꯣ, ꯃꯈꯥ ꯇꯥꯔꯛꯑꯣ꯫ ꯂꯥꯏꯖꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯃꯈꯥꯗꯤ ꯐꯥꯗ꯭ꯔꯦ ꯗꯥꯝꯆꯥ, ꯏꯁꯩꯒ ꯌꯥꯝ ꯍꯩꯔꯤꯖꯥꯠꯅꯤꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ꯫ ꯂꯥꯏꯖꯗꯣ ꯌꯥꯝ ꯏꯀꯥꯏꯅ ꯍꯩꯇꯦꯗ, ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤ ꯄꯨꯡꯁꯛ ꯁꯛꯏꯅꯤ, ꯏꯁꯩꯒ ꯇꯝꯍꯜꯂꯗꯤ ꯁꯤꯡꯒꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤꯀꯣ꯫ ꯂꯥꯏꯖꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ, ꯈꯔ ꯂꯩꯔꯒ ꯑꯣꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅ, ꯄꯥꯝꯖꯔꯗꯤ ꯑꯣꯏꯍꯟꯅꯤ ꯀꯩꯅꯣ꯫ ꯗꯥꯝꯆꯥ ꯌꯥꯔꯦꯕ, ꯇꯨꯝꯃꯨ ꯂꯥꯛꯑꯣ, ꯀꯩꯗꯧꯔꯒꯦ, ꯈꯣꯡꯗꯣ ꯁꯥꯔꯦ ꯍꯥꯏꯕ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯈꯣꯡꯗꯨ ꯇꯞꯅ ꯊꯝꯂꯗꯨꯅ ꯐꯩꯖꯨꯞꯇꯨ ꯐꯖꯅ ꯁꯨꯞꯂꯤ, ꯑꯗꯨꯒ ꯃꯥꯁꯨ ꯅꯥꯀꯟꯗ ꯇꯨꯝꯊꯔꯛꯂꯤ꯫ ꯃꯃꯥꯏꯗꯨ ꯂꯥꯏꯖꯗ ꯑꯣꯟꯁꯜꯂꯗꯨꯅ ꯑꯉꯥꯡ ꯇꯨꯝꯃꯁꯦ, ꯊꯦꯡꯉꯤ꯫ ꯇꯨꯝꯅꯤꯡꯗ꯭ꯔꯦ ꯗꯥꯝꯆꯥ꯫ ꯀꯩꯒꯤꯅꯣꯅꯦ, ꯇꯨꯝꯕꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯪꯅ ꯉꯁꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯁꯤꯕꯣ? ꯈꯪꯗꯦ ꯗꯥꯝꯆꯥ, ꯉꯁꯤꯁꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯔ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤꯕ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜꯗ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯇꯥꯡꯂꯕ ꯅꯨꯡꯁꯤꯔꯕ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯂꯥꯛꯑꯔꯣꯏ ꯈꯪꯅ ꯑꯩꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯉꯥꯡ, ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ, ꯅꯪꯒꯤꯗꯃꯛꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ꯫ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯃꯪꯂꯥꯟꯁꯤ ꯊꯨꯡꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯅꯪꯁꯤ ꯃꯄꯣꯞ ꯀꯥꯏꯗ꯭ꯔꯤꯕ ꯄꯨꯝꯁꯥꯅꯔꯤꯕ ꯂꯩꯔꯥꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯑꯩꯒꯤ ꯂꯩꯀꯣꯜꯗ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ꯫ ꯍꯌꯦꯡ ꯂꯩꯔꯥꯡ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯒ ꯅꯤꯡꯊꯤꯖꯅ ꯁꯥꯠꯄ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯂꯩꯍꯩꯕꯨ ꯃꯄꯨꯡ ꯐꯥꯅ ꯊꯛꯆꯒꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯂꯝꯍꯦꯟꯕꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯁꯦꯟꯅꯖꯔꯛꯄ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ ꯑꯣꯏꯖꯒꯦꯀꯣ꯫ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥꯗ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯍꯟꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝꯊꯣꯛꯎ ꯇꯝꯂꯝꯕꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯂꯝꯕꯤꯗꯤ ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ꯫ ꯂꯥꯏꯕꯛꯇ ꯈꯛ ꯇꯩꯅꯕ ꯌꯥꯗꯦ, ꯏꯁꯥꯒꯤ ꯂꯥꯏꯕꯛꯇꯤ ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ꯫ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯁꯨꯝ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ꯫
ꯃꯤꯒꯤ ꯌꯥꯀꯥꯌꯥꯡꯅꯒ ꯊꯕꯛ ꯇꯧꯔꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯂꯣꯏ ꯑꯩ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯅꯥꯒꯤꯠ ꯀꯅꯥꯝꯇ ꯌꯦꯡꯗꯅ ꯊꯧꯅꯥ ꯐꯅ ꯄꯟꯊꯨꯡꯕ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯂꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯨ ꯇꯔꯨ ꯇꯔꯨ ꯌꯦꯡꯂꯒ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯗꯣ ꯃꯨꯟꯅ ꯇꯥꯔꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯄꯥꯏꯔꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯗ꯭ꯔꯥ ꯑꯉꯥꯡ ꯂꯥꯏꯖꯁꯨ ꯃꯤꯔꯦꯡꯗꯨ ꯆꯣꯏꯊꯣꯛꯇꯅ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯇꯥꯔꯅꯤ ꯇꯝꯃꯁꯤ ꯊꯦꯡꯉꯤ ꯂꯥꯏꯖꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇꯨ ꯆꯣꯏꯊꯣꯛꯇꯦ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯃꯁꯥꯅ ꯇꯧꯐꯝꯒ ꯈꯪꯗꯦ ꯃꯃꯤꯠꯇꯨ ꯈꯪꯁꯛ ꯁꯨꯛꯂꯗꯨꯅ ꯍꯩꯃꯥ ꯁꯨꯃꯦꯡꯂꯒ ꯂꯩꯔꯅꯨ ꯇꯨꯝꯊꯔꯣ ꯊꯦꯡꯉꯦ ꯍꯥꯏꯕ ꯇꯨꯝꯕ ꯌꯥꯗꯕꯩꯅꯦ ꯍꯥꯏꯕ ꯗꯥꯝꯆꯥ ꯃꯤꯠꯇꯨ ꯎꯏꯊꯔꯒ ꯇꯞꯅ ꯊꯦꯝꯃꯨ ꯍꯣꯏ ꯊꯦꯝꯒꯦ ꯑꯗꯣ ꯗꯥꯝꯆꯥ ꯑꯩ ꯍꯌꯦꯡ ꯃꯤꯠ ꯁꯪꯗ꯭ꯔꯁꯨ ꯉꯟꯅ ꯍꯧꯗꯣꯔꯛꯎꯀꯣ ꯀꯩꯒꯤꯅꯣ ꯉꯟꯅ ꯍꯧꯒꯠꯇ꯭ꯔꯁꯨ ꯌꯥꯏ ꯅꯪꯅ ꯍꯧꯒꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯍꯧꯒꯠꯂꯨ ꯌꯥꯔꯣꯏ ꯃꯤ ꯃꯧ ꯑꯣꯏꯔꯁꯤꯕꯣ ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯧ ꯑꯣꯏꯔꯁꯨ ꯊꯕꯛꯀꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯃꯥ ꯍꯣꯏꯅ ꯃꯥꯏ ꯇꯧꯖꯁꯅꯤ ꯑꯁ ꯌꯥꯔꯣꯏ ꯍꯥꯏꯕ ꯍꯌꯦꯡ ꯃꯃꯥꯅ ꯉꯥꯡꯅꯤ ꯄꯨꯟꯁꯤꯕꯗꯨ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯗꯨꯅ ꯅꯪ ꯇꯨꯝꯕ ꯌꯥꯅꯕ ꯏꯁꯩ ꯊꯥꯔꯛꯀꯦ ꯑꯁꯤ ꯇꯥꯔꯒ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯂꯥꯏꯖꯅ ꯇꯨꯝꯂꯝꯗꯥꯏꯗ ꯍꯦꯛ ꯍꯦꯛ ꯇꯥꯕ ꯏꯁꯩꯗꯨ ꯊꯥꯔꯛꯂꯤ ꯂꯥꯏꯖꯁꯨ ꯏꯁꯩꯗꯨ ꯇꯥꯔꯒ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯗꯨꯅ ꯗꯥꯝꯆꯥ ꯑꯩꯒꯤ ꯃꯥꯏꯉꯧꯕꯤꯗꯣ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕꯗꯨꯗ ꯁꯨꯝ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯑꯁꯤ ꯏꯁꯩꯁꯤ ꯇꯥꯔꯒ ꯃꯥꯏꯉꯧꯕꯤꯗꯣ ꯌꯥꯝ ꯃꯤꯁ ꯇꯧ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯏꯉꯧꯕꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯂꯩꯕꯤꯅꯤ ꯄꯤꯔꯅꯨ ꯌꯥꯔꯦ ꯇꯨꯝꯊꯔꯣ ꯁꯤ ꯐꯣꯟꯁꯤꯅ ꯀꯅꯥꯒꯤ ꯉꯔꯥꯡ ꯂꯩꯔꯨꯕꯅꯤ ꯑꯣ ꯑꯗꯣ ꯗꯥꯝꯆꯥ ꯐꯣꯟꯁꯦ ꯃꯌꯥꯏꯗ ꯊꯝꯁꯦ ꯄꯨꯟꯁꯤꯕꯗꯨ ꯐꯣꯟꯗꯨ ꯃꯣꯟ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯃꯈꯨꯠꯇꯨꯅ ꯂꯥꯏꯖꯒꯤ ꯄꯤꯁꯨꯝꯗ ꯂꯥꯏꯕꯛꯇ ꯍꯥꯏꯐꯦꯠ ꯄꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯗꯨꯅ ꯇꯨꯝꯃꯁꯦ ꯊꯦꯡꯅꯔꯣꯏꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯁꯤꯗꯤ ꯊꯦꯡꯅꯕ ꯀꯧꯗꯦ ꯇꯨꯝꯕ ꯊꯦꯡꯕꯤꯕꯅꯤ ꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯂꯥꯝꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨ ꯀꯣꯏꯃ ꯃꯥꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯃꯈꯨꯠ ꯃꯥꯔꯛꯄꯗꯨꯗ ꯃꯥꯒꯤ ꯈꯨꯠ ꯑꯣꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯕꯤꯗꯨꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯊꯈꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯖꯗꯨ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯤ ꯆꯦꯠꯅ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯈꯤꯇꯪ ꯊꯥꯗꯣꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯊꯥꯗꯣꯔꯛꯂꯤꯕ ꯃꯈꯨꯠꯇꯨꯗ ꯄꯥꯏꯁꯤꯜꯂꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯅ ꯂꯥꯏꯖꯗꯨ ꯃꯤꯠ ꯁꯪꯂꯛꯏ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯅꯤꯡꯉꯥꯏꯇꯅ ꯇꯨꯝꯂꯤꯕ ꯄꯨꯟꯁꯤꯕꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯃꯣꯟ ꯃꯊꯛꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯐꯣꯇꯣ ꯀꯥꯞꯄꯤ ꯐꯣꯇꯣ ꯑꯃꯅꯤ ꯀꯥꯞꯂꯕ ꯃꯇꯨꯡ ꯇꯞꯅ ꯍꯧꯒꯠꯂꯤ ꯕꯥꯔꯨꯝꯗ ꯆꯦꯟꯁꯤꯜꯂꯒ ꯕ꯭ꯔꯁ ꯇꯧꯊꯣꯛꯎꯔꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯝꯗ ꯍꯥꯏꯐꯦꯠ ꯈꯨꯠꯊꯔꯒ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯉꯔꯥꯡ ꯂꯨꯍꯣꯡꯕꯒꯤ ꯇꯨꯝꯕ ꯊꯦꯡꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯀꯅꯥꯝꯇ ꯍꯧꯒꯠꯅꯔꯝꯗ꯭ꯔꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯆꯤꯟꯅ ꯇꯞꯂꯞ ꯁꯣꯜꯂꯤ ꯌꯥꯍꯧ ꯐꯥꯎꯗꯤ ꯉꯜꯂꯤꯁꯦ ꯀꯅꯥꯝꯇ ꯍꯧꯒꯠꯂꯝꯗ꯭ꯔꯤꯕ ꯃꯃꯥꯅ ꯍꯥꯏꯕꯗꯣ ꯃꯪꯒꯣꯜꯒ ꯁꯨꯃꯥꯡꯒ ꯍꯥꯟꯅ ꯁꯤꯇꯧꯅ ꯍꯥꯏꯕꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯃꯪꯒꯣꯜꯗ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯆꯦꯟꯊꯣꯔꯛꯏ ꯃꯪꯒꯣꯜ ꯃꯌꯥꯏꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯪꯒꯣꯜ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯃꯪꯒꯣꯜꯗꯤ ꯃꯣꯠꯇꯦꯅꯦ ꯁꯨꯃꯥꯡ ꯑꯣꯏꯅ ꯆꯦꯜꯂꯒꯦ ꯁꯝꯆꯤꯠꯇꯨꯅ ꯀꯗꯥꯏ ꯂꯩꯔꯤꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏ ꯆꯪꯅꯒ ꯁꯨꯝꯆꯤꯠ ꯊꯤꯔꯤ ꯁꯨꯝꯆꯤꯠ ꯆꯤꯠꯅꯗꯕ ꯑꯃꯟꯕ ꯑꯃ ꯄꯥꯏꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯁꯨꯃꯥꯡꯗ ꯆꯦꯟꯊꯣꯔꯛꯂꯤ ꯏꯂꯝꯕ ꯐꯤꯗꯨ ꯈꯪꯆꯤꯠ ꯁꯠ ꯆꯤꯜꯂꯒ ꯁꯨꯃꯥꯡꯗ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯃꯄꯥꯅ ꯁꯣꯁꯣ ꯇꯧꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗꯨ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯇꯨꯝꯂꯝꯕꯗꯨ ꯂꯣꯡꯅ ꯍꯦꯛꯇ ꯍꯧꯒꯠꯂꯛꯏ ꯍꯩꯃꯥ ꯃꯍꯧꯁꯤꯕꯨ ꯍꯧꯒꯠꯈ꯭ꯔꯖꯥꯠꯂꯅꯦ ꯁꯨꯝꯆꯤꯠ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯕꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯂꯦꯝꯕꯤꯗꯣ ꯌꯥꯝ ꯊꯨꯅ ꯃꯄꯥꯅ ꯆꯦꯟꯊꯣꯔꯛꯂꯤ ꯂꯥꯏꯖꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯆꯣꯀꯥꯟ ꯀꯥꯜꯂꯒ ꯁꯤꯠꯄꯗ ꯎꯕꯗ ꯍꯩꯃꯥ ꯕꯦꯝꯃ ꯂꯥꯏꯖꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ ꯃꯃꯥ ꯁꯨꯃꯥꯡ ꯁꯤꯠꯂꯤꯅꯤ ꯃꯪꯒꯣꯜꯗꯤ ꯃꯣꯠꯇꯕꯗꯨꯗ ꯁꯤꯠꯂꯝꯗ꯭ꯔꯦ ꯂꯦꯝꯕꯤꯗꯣ ꯁꯨꯃꯥꯡꯗꯨ ꯇꯍꯥ ꯇꯍꯥ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏ ꯃꯪꯒꯣꯜ ꯁꯤꯠꯇꯕꯤ ꯁꯨꯃꯥꯡ ꯑꯣꯏꯅ ꯁꯤꯠꯂꯕ꯭ꯔꯥ ꯃꯣꯠꯇꯕꯗꯨꯗ ꯁꯤꯠꯇ꯭ꯔꯕ ꯂꯦꯝꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯚꯦꯃꯥ ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯁꯦ ꯏꯃꯥꯅ ꯅꯪꯁꯦ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅꯕꯨ ꯌꯨꯝꯗ ꯃꯃꯥꯅ ꯚꯦꯃ ꯀꯧꯏ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅꯁꯨ ꯚꯦꯃ ꯀꯧꯔꯤꯅꯤ ꯅꯪ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯍꯩꯔꯝꯂꯣꯏ ꯍꯥꯏꯕꯁꯨ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨꯅꯦ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗꯤ ꯏꯃꯥꯅ ꯐꯖꯅ ꯇꯥꯛꯀꯅꯤ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯇꯧꯗꯕꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ
ꯁꯤ ꯏꯃꯥ ꯋꯥꯍꯩꯒꯤꯁꯤ ꯃꯥꯡꯒꯣꯜ ꯁꯦꯠꯆꯥꯏꯗ꯭ꯔꯁꯨ ꯃꯥꯡꯒꯣꯜ ꯁꯦꯠꯂꯝꯗꯅ ꯁꯨꯃꯥꯡ ꯁꯦꯠꯄ ꯌꯥꯗꯦ. ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯅꯪ ꯋꯥꯔꯧ ꯄꯨꯛꯂꯧ ꯇꯧꯕ ꯏꯃꯥꯕꯨ ꯂꯥꯟꯅ ꯂꯧꯕ ꯌꯥꯗꯦꯀꯣ. ꯌꯨꯝꯒꯤ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯈꯟꯒꯗꯧꯅꯤꯀꯣ. ꯂꯥꯏꯖꯁꯨ ꯂꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯣꯏ ꯃꯃꯥ, ꯑꯩꯗꯤ ꯃꯃꯥꯅ ꯍꯥꯏꯕꯗ ꯁꯨꯛꯁꯥꯎ ꯁꯥꯎꯕꯤꯔꯣꯏ. ꯑꯩꯅ ꯍꯩꯇꯕ ꯈꯪꯗꯕꯗꯣ ꯂꯣꯏꯅ ꯃꯃꯥꯅ ꯇꯥꯛꯄꯤꯌꯨ. ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦꯕ. ꯌꯨꯝꯗꯁꯨ ꯀꯩꯝꯇ ꯇꯧꯔꯛꯇꯦ. ꯑꯁꯤꯁꯨ ꯃꯃꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯇꯥꯛꯄꯤꯔꯛꯄꯒꯤꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯧꯒꯠꯂꯝꯗꯕꯁꯨ ꯌꯥꯏ. ꯂꯥꯏꯖꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗꯣ ꯂꯥꯏꯖꯕꯨ ꯊꯃꯣꯏꯅ ꯈꯪꯅ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯔꯦ. ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯍꯣꯏꯅꯦ ꯏꯃꯥꯅ ꯂꯣꯏꯅ ꯇꯥꯛꯄꯤꯗꯧꯔꯤꯕꯅꯤ. ꯉꯁꯤꯗꯤ ꯏꯃꯥ ꯇꯧꯍꯧꯔꯒꯦ. ꯅꯪ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯈꯣꯀꯣ. ꯅꯨꯃꯤꯠꯁꯨ ꯉꯥꯡꯁꯪ ꯉꯥꯡꯉꯤ. ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯗꯣꯛꯄꯤꯔꯛꯀꯦ. ꯇꯨꯝꯃꯔꯣꯏꯒꯦꯗ ꯃꯃꯥ. ꯑꯩ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯦꯠꯁꯦ ꯄꯥꯛ ꯎꯏꯁꯤꯜꯂꯨ ꯌꯥꯗꯕꯒꯤ ꯗꯥꯝꯆꯥꯅ ꯂꯥꯏꯕꯛꯇ ꯅꯝꯕꯤꯔꯤꯅꯤ. ꯑꯗꯩ ꯁꯨꯝ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ. ꯂꯦꯝꯕꯤꯗꯣ ꯏꯈꯪ ꯈꯪꯅ ꯍꯩꯃꯥ, ꯍꯥꯏ ꯀꯔꯤꯅꯣꯅꯦꯍꯦ, ꯅꯣꯏꯅ ꯅꯤ ꯅꯃꯧꯅ ꯁꯨꯃꯥꯡꯗ ꯁꯨꯝꯆꯤꯠꯇꯨꯒ ꯇꯧꯔꯤꯗꯨꯕꯣ? ꯅꯟꯗꯣꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯄꯅꯤ. ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯅꯤꯗꯨꯃꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯃꯃꯥꯏꯁꯤꯡꯗꯨ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯂꯤ. ꯃꯣꯏ ꯕꯕꯥ, ꯕꯦꯝꯃꯁꯦ ꯑꯁꯨꯛ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯁꯤꯠꯂꯒ ꯂꯩꯔꯝꯃꯤꯅꯤ. ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯑꯩꯒꯤ ꯏꯃꯧꯁꯦ ꯊꯧꯅꯥꯗ ꯍꯦꯛꯇꯅ ꯐꯗꯣꯔꯤ. ꯂꯥꯏꯖꯗꯨ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯅꯟꯊꯈꯤ. ꯅꯟꯗꯣꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ. ꯊꯧꯅꯥ ꯐꯕꯒ ꯂꯥꯏꯔꯤꯀꯣ. ꯑꯌꯨꯛꯁꯤꯗ ꯏꯃꯧꯗꯨ ꯅꯥꯅꯤ. ꯇꯨꯝꯃꯨꯈꯣ ꯆꯠꯂꯣ. ꯕꯕꯥꯅ ꯌꯥꯏ ꯏꯃꯧꯁꯤꯗꯤ. ꯂꯩꯁꯥꯕꯤ ꯑꯃ ꯑꯅꯤ ꯂꯩꯈꯤꯗꯥꯏꯅꯦ, ꯃꯣꯏ ꯍꯧꯗꯣꯛꯂꯨꯈꯤꯒꯦ. ꯂꯥꯎ ꯂꯥꯎ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯅꯟꯗꯣꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯂꯦꯝꯕꯤꯁꯨ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯕꯦꯝꯃ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥ ꯍꯧꯗꯣꯔꯛꯀꯦ. ꯅꯪ ꯕꯕꯥꯅꯁꯨ ꯍꯥꯏꯔꯝꯂꯤꯗꯨꯅꯤ. ꯅꯪ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤ 2 ꯂꯩꯕꯅꯤ. ꯃꯣꯏꯒ ꯏꯃꯥꯒ ꯇꯧꯃꯤꯟꯅꯔꯒꯦ. ꯂꯥꯏꯖꯗꯨ ꯏꯄꯪ ꯄꯪꯅ ꯃꯃꯥ, ꯑꯩꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯦ. ꯐꯔꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯙꯨꯞ ꯊꯥꯅꯕ ꯂꯩꯀꯣꯜ ꯂꯩꯔꯝꯒꯅꯤ. ꯑꯗꯨ ꯐꯦꯡꯗꯣꯛꯂꯒ ꯏꯔꯨꯖꯊꯣꯛꯎꯔꯣ ꯆꯠꯂꯣ. ꯍꯣꯏ ꯃꯃꯥ. ꯂꯥꯏꯖꯗ ꯇꯐꯤꯡ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ. ꯂꯦꯝꯕꯤꯗꯨ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯀꯟꯅ ꯂꯥꯎꯍꯧꯔꯤ. ꯕꯦꯝꯃ ꯇꯞꯅ ꯆꯠꯂꯨꯅꯦꯍꯦ, ꯇꯨꯅꯤꯅꯦ ꯅꯪꯕꯣ. ꯂꯥꯏꯖꯗꯣ ꯃꯅꯦꯝꯅ ꯍꯥꯏꯔꯤꯒꯗꯨ ꯇꯥꯔꯝꯗꯅ ꯑꯗꯨꯃꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯂꯦꯝꯕꯤꯁꯨ ꯇꯞꯂꯞ ꯁꯣꯜꯂꯛꯂꯤ. ꯑꯍꯤꯡꯒꯤ ꯃꯧꯁꯦ ꯏꯆꯝ ꯆꯝꯂꯗꯅ ꯅꯨꯡꯁꯤꯕꯅ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯃꯁꯥꯒꯤ ꯃꯊꯧꯗꯤ ꯃꯁꯛ ꯈꯪꯂꯤꯅꯦ. ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯗꯣ ꯃꯤꯠ ꯁꯪꯂꯛꯄꯗ ꯂꯥꯏꯖ ꯂꯩꯔꯝꯗꯕꯗꯨꯗ ꯃꯆꯤꯟꯅ ꯇꯞꯂꯞ ꯁꯣꯜꯂꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯃꯊꯤ ꯉꯥꯡꯗꯨꯅ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯇꯞꯅ ꯍꯧꯒꯠꯂꯤ. ꯃꯣꯟ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯌꯦꯡꯂꯤ. ꯄꯨꯡ 3 ꯇꯥꯔꯝꯃꯤꯅꯦ. ꯃꯆꯤꯟꯅ ꯇꯞꯂꯞ ꯁꯣꯜꯂꯒ ꯄꯨꯛ ꯍꯧꯒꯠꯂꯗꯨꯅ ꯐꯃꯨꯡꯗꯣ ꯍꯥꯏꯐꯦꯠ ꯂꯣꯏꯁꯤꯜꯂꯝꯂꯒ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ. ꯅꯨꯡꯊꯤꯜꯗꯣ ꯊꯕꯥꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ ꯂꯥꯛꯏ. ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯂꯩ ꯀꯔꯤꯗꯨ ꯎꯕꯗ ꯊꯕꯥꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ. ꯃꯣꯏꯅ ꯈꯜꯂꯨꯔꯤꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯒ ꯎꯕꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯐꯥꯎꯕ ꯍꯪꯒꯣꯏꯕ ꯐꯥꯎꯔꯤ. ꯑꯗꯨꯕꯨ ꯂꯦꯝꯕꯤꯅ ꯍꯔꯥꯎ ꯇꯧꯕꯗꯨꯗ ꯈꯤꯇꯪꯗꯤ ꯐꯩ. ꯂꯥꯏꯖꯗꯣ ꯐꯖꯅ ꯀꯦꯔꯒ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯊꯕꯥꯗꯣ ꯃꯕꯨꯛꯅꯤꯡꯗꯨꯗꯁꯨ ꯈꯜꯂꯤ. ꯏꯕꯦꯝꯃ, ꯏꯆꯥꯒꯤꯗꯃꯛ ꯏꯃꯥꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯨ ꯀꯣꯛꯂꯤ. ꯑꯩꯒꯤ ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯝꯃꯤꯗꯅ. ꯃꯆꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯍꯔꯥꯎ ꯂꯩꯍꯧꯕꯗꯣ ꯊꯕꯥꯗꯣ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯖꯩ. ꯑꯁꯨꯝꯅ 5ꯅꯤ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯌꯨꯛꯇꯣ ꯄꯨꯟꯁꯤꯕꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯅꯤ. ꯀꯥꯗ ꯂꯩꯖ ꯂꯩꯔꯝꯗꯕꯗꯨꯗ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯑꯃꯨꯛ ꯂꯥꯛꯏ. ꯆꯥꯛꯈꯨꯝꯗꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯍꯜꯂꯒ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯃꯆꯥ. ꯂꯥꯏꯖꯁꯨ ꯕꯥꯠꯔꯨꯝꯗꯒꯤ ꯈꯨꯝꯂꯛꯂꯤ. ꯑꯍꯥꯎ. ꯄꯨꯟꯁꯤꯕꯁꯨ ꯕꯥꯠꯔꯨꯝ ꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯖꯜ ꯃꯌꯥꯗ ꯂꯦꯞꯂꯗꯨꯅ ꯀꯩꯗꯧꯔꯤꯅꯣ? ꯏꯔꯨꯖꯩꯅꯦ. ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯔꯦ. ꯈꯔ ꯊꯨꯔꯣ, ꯃꯤꯇꯤꯡ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. ꯑꯩ ꯏꯔꯨꯖꯔꯒꯦ. ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯀꯅꯤ ꯍꯥꯏꯗꯤ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯗꯥꯝꯆꯥ? ꯉꯁꯤꯗꯤ ꯅꯪꯉꯔꯣꯏ. ꯆꯠꯂꯒꯨꯝꯁꯦ. ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯦ. ꯍꯣꯏ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯣ ꯃꯃꯥꯏꯗ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯒ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯤ. ꯑꯁꯣꯝꯗ ꯂꯥꯏꯖꯁꯨ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ. ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯌꯦꯡꯂꯛꯂꯤ. ꯂꯥꯏꯖꯗꯣ ꯃꯁꯝꯗꯣ ꯆꯣꯠꯂꯤꯒ ꯇꯧꯔꯒ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯂꯗꯨꯅ ꯊꯣꯔꯛꯄꯗꯣ ꯎꯕꯗ ꯄꯨꯟꯁꯤꯕꯗꯨ ꯃꯃꯥꯏꯗꯣ ꯈꯪꯂꯩ ꯂꯩꯊꯣꯛꯈꯤ. ꯂꯥꯏꯖꯁꯨ ꯃꯈꯨꯠꯇꯨꯅ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯈꯨꯝꯂꯗꯨꯅ ꯗꯥꯝꯆꯥ, ꯑꯩ ꯂꯣꯏꯔꯦ. ꯄꯨꯟꯁꯤꯕꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥꯗꯣ ꯇꯔꯪ ꯑꯃꯗ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯂꯥꯛꯏ. ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗꯨꯗ ꯎꯆꯥꯅꯕ ꯉꯝꯗꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯔꯒ ꯂꯩ. ꯄꯨꯟꯁꯤꯕꯁꯨ ꯀꯔꯤ ꯈꯟꯕꯅꯣ ꯈꯪꯗꯦ. ꯕꯥꯠꯔꯨꯝ ꯆꯪꯗꯕꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ. ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯒ ꯄꯨꯟꯁꯤꯕꯗ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯇꯨꯡ ꯁꯨꯝ ꯍꯜꯂꯤ.
ꯄꯨꯟꯁꯤꯕꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖꯁꯨ ꯇꯨꯡ ꯁꯨꯝ ꯍꯟꯕꯗ ꯃꯀꯣꯛꯇ ꯋꯥꯜꯗ ꯗꯞ ꯅꯛꯁꯤꯟꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤ ꯑꯉꯥꯡ ꯃꯆꯥ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯈꯨꯝꯂꯛꯂꯤꯕ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯇꯔꯪ ꯑꯃꯗ ꯂꯩꯔꯝꯕ ꯄꯨꯟꯁꯤꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯂꯝ ꯍꯦꯟꯒꯅꯨ ꯑꯩꯗꯤ ꯂꯝ ꯀꯩꯁꯨ ꯍꯦꯟꯗꯅ ꯗꯥꯝꯆꯥꯅ ꯍꯦꯜꯂꯒ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯗꯦ ꯌꯥꯝ ꯊꯨꯅ ꯕꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯒ ꯊꯣꯡꯗꯨ ꯁꯠ ꯊꯦꯡꯖꯤꯜꯂꯤ ꯑꯗꯨꯒ ꯁꯣꯔꯗꯣ ꯁꯥꯡ ꯍꯣꯟꯊꯔꯒ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯊꯕꯥꯛꯇꯨꯗ ꯊꯝꯂꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯝ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯜꯂꯤꯁꯤꯕꯣ ꯅꯨꯃꯤꯗꯥꯡꯗꯣ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯅꯟꯗꯣꯗꯣ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯇꯞ ꯍꯥꯏꯔꯛꯂꯤ ꯁꯅꯥ ꯕꯦꯝ ꯑꯁꯤ ꯀꯝꯗꯧꯁꯤꯒꯦ ꯁ꯭ꯀꯨꯜꯁꯨ ꯌꯥꯝ ꯂꯥꯞꯄꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯅꯦꯛꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯑꯣꯐꯤꯁ ꯆꯠꯄꯗ ꯁꯨꯝ ꯆꯠꯃꯤꯟꯅꯒꯦꯔꯣ ꯄꯨꯟꯁꯤꯕꯗ ꯂꯥꯏꯖꯗ ꯍꯥꯏꯔꯞ ꯌꯦꯡꯂꯗꯨꯅ ꯕꯕꯥ ꯂꯝꯁꯨ ꯊꯥꯞꯄꯅꯤꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕꯣꯔꯗꯤꯡꯗ ꯑꯣꯏꯅ ꯂꯩꯖꯔꯁꯅꯨ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯣ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯆꯥꯛꯇꯣ ꯆꯨꯝꯕꯥꯜ ꯃꯌꯥ ꯌꯧꯗꯅ ꯄꯨꯟꯁꯤꯕꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯒ ꯑꯉꯥꯡ ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣ ꯁꯤꯗꯒꯤ ꯍꯪꯒꯠ ꯍꯟꯗ ꯆꯠꯄꯗꯣ ꯅꯪ ꯋꯥꯅꯤ ꯑꯩꯒ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯕꯣꯔꯗꯤꯡꯗ ꯑꯣꯏꯅ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ